ꯃꯇꯝꯒꯤ ꯂꯦꯞꯄ ꯅꯥꯏꯗꯕ ꯈꯣꯡꯆꯠꯅꯤ ꯀꯨꯝꯖꯥ 2025ꯁꯨ ꯂꯣꯏꯒꯗꯕ ꯊꯥ ꯑꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯦ ꯅꯕꯦꯝꯕꯔ ꯊꯥ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯧ ꯂꯣꯛꯄ ꯍꯧꯅꯔꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯂꯧ ꯂꯣꯛꯄ ꯇꯪꯈꯥꯏ ꯆꯟꯈꯤꯕꯗꯨ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯏꯆꯥꯎ ꯃꯥꯌꯣꯛꯅꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯂꯣꯛꯄꯒꯤ ꯃꯇꯝ ꯈꯔ ꯊꯦꯡꯊꯔꯦ ꯂꯧ ꯂꯣꯛꯄ ꯌꯥꯔꯕꯁꯨ ꯈꯨꯂꯪ ꯁꯨꯕꯤꯅꯕ ꯂꯩꯇꯕ ꯑꯃꯗꯤ ꯂꯧ ꯈꯥꯎꯅꯕ ꯑꯃꯗꯤ ꯌꯩꯅꯕ ꯃꯦꯆꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇꯕꯅ ꯂꯧ ꯂꯣꯛꯄꯗ ꯊꯦꯡꯊꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯂꯧ ꯌꯩꯅꯕꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯗ ꯐꯣꯔꯁꯟ ꯑꯃꯗꯤ ꯑꯇꯩ ꯃꯦꯆꯤꯟꯗꯒꯤ ꯇꯥꯍꯧꯕ ꯂꯩꯈꯣꯝꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯍꯅꯥ ꯀꯥꯃꯩꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 5ꯗ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯧ ꯌꯩꯕ ꯑꯃꯗꯤ ꯐꯣꯔꯁꯟꯗ ꯂꯩꯈꯣꯝ ꯆꯦꯜꯂꯒ ꯒꯥꯔꯤ ꯊꯧꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯅ ꯑꯊꯤꯡꯕ ꯑꯁꯤ ꯊꯧꯑꯣꯏꯗꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ ꯑꯃꯔꯣꯝꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯒ ꯊꯥ 6 ꯍꯥꯡꯗꯨꯅ ꯂꯩꯒꯗꯕ ꯂꯧꯐꯝꯁꯤꯡꯗ ꯔꯕꯤ ꯀ꯭ꯔꯣꯞ ꯀꯜꯇꯤꯚꯦꯁꯟ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯈꯠꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯉꯔꯥꯡꯗꯒꯤ ꯅꯤꯡꯊꯝ ꯂꯧꯔꯣꯛꯀꯤ ꯍꯪꯒꯥꯝ ꯃꯔꯨ ꯍꯋꯥꯏ ꯊꯔꯥꯛ ꯑꯃꯗꯤ ꯃꯨꯁꯣꯔꯤ ꯃꯔꯨ ꯂꯣꯏꯅꯅ ꯍꯥꯔ ꯌꯦꯟꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯔꯕꯤ ꯀ꯭ꯔꯣꯞ ꯀꯜꯇꯤꯚꯦꯁꯟꯒꯤ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯂꯨꯇꯥꯟ ꯃꯈꯣꯡꯗ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯌꯨꯔꯤꯌꯥ ꯍꯥꯔ ꯌꯦꯟꯊꯣꯛꯈꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯈꯥꯡꯉꯕꯣꯛꯇ ꯌꯦꯟꯊꯣꯛꯈꯤ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯌꯦꯟꯊꯣꯛꯀꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯇꯤ.ꯑꯩꯆ. ꯖꯣꯏꯄ꯭ꯔꯀꯥꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 10ꯗ ꯋꯥꯡꯉꯨ ꯆꯥꯏꯔꯦꯜ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯕꯖꯥꯔ ꯌꯦꯟꯒꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 11ꯗ ꯀꯛꯆꯤꯡ ꯃꯈꯥ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯋꯥꯕꯒꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 12ꯗ ꯂꯥꯡꯉꯊꯦꯜ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯅꯕꯦꯝꯕꯔ 16ꯗ ꯁꯂꯨꯡꯐꯝ ꯅꯕꯦꯝꯕꯔ 14ꯗ ꯂꯥꯡꯃꯩꯗꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯅꯕꯦꯝꯕꯔ 13ꯗ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯅꯕꯦꯝꯕꯔ 19ꯗ ꯀꯛꯆꯤꯡ ꯈꯨꯅꯧ ꯅꯕꯦꯝꯕꯔ 18ꯗ ꯍꯤꯌꯥꯡꯂꯝ ꯑꯃꯁꯨꯡ ꯅꯕꯦꯝꯕꯔ 20ꯗ ꯁꯦꯔꯧꯗ ꯌꯦꯟꯒꯅꯤ ꯍꯥꯏꯅ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯇꯤ.ꯑꯩꯆ. ꯖꯣꯏꯄ꯭ꯔꯀꯥꯁꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯤꯡꯊꯝ ꯂꯧꯔꯣꯛꯀꯤ ꯃꯔꯨ ꯃꯔꯥꯡ ꯑꯃꯗꯤ ꯌꯨꯔꯤꯌꯥ ꯍꯥꯔ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯇꯥ ꯑꯃꯗꯤ ꯇꯦꯅꯥꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯣꯏꯅꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜꯗ ꯄꯨꯔꯛꯂꯒ ꯊꯥꯖꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯁꯤ ꯚꯦꯂꯨ ꯆꯦꯟ ꯄꯥꯔꯠꯅꯔ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯄꯅꯤ ꯑꯗꯨꯒ ꯚꯦꯂꯨ ꯆꯦꯟ ꯄꯥꯔꯠꯅꯔꯗ ꯌꯥꯎꯍꯧꯗꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄ꯭ꯂꯥꯟꯗꯒꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡ ꯂꯩꯖꯔꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯍꯋꯥꯏ ꯑꯃꯗꯤ ꯂꯦꯇꯤꯟ ꯚꯦꯂꯨ ꯆꯦꯟ ꯄꯥꯔꯠꯅꯔ ꯅꯠꯇꯕꯒꯤ ꯃꯔꯨ ꯃꯔꯥꯡ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄ꯭ꯂꯥꯟꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯕꯁꯤꯗꯤ ꯄꯤꯔꯒ ꯃꯔꯨ ꯃꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯨꯄꯥ 15ꯗ ꯐꯪꯕꯤꯒꯅꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯥꯏꯔꯟ ꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯆꯍꯤ 150 ꯁꯨꯔꯛꯄ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 6ꯇꯒꯤ ꯍꯧꯔꯒ ꯗꯤꯁꯦꯝꯕꯔ 6 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯁꯔꯗꯥꯔ ꯑꯦꯠ 150 ꯌꯨꯅꯤꯇꯤ ꯃꯥꯔꯆ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯑꯣꯛꯇꯣꯕꯔ 1ꯗꯒꯤ ꯍꯧꯈ꯭ꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯌꯨꯅꯤꯇꯤ ꯔꯟ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ. ꯃꯅꯣꯖ ꯄ꯭ꯔꯚꯥꯀꯔ ꯑꯦꯝꯅ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯂꯝꯊꯥꯈꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯑꯦꯁ.ꯄꯤ. ꯊꯧꯕꯥꯜꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯀꯣꯏꯕꯗ ꯎ ꯆꯥꯔꯁꯨ ꯊꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯑꯦꯁ.ꯄꯤ. ꯊꯧꯕꯥꯜ ꯃꯅꯣꯖ ꯄ꯭ꯔꯚꯥꯀꯔ ꯑꯦꯝꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯌꯨꯅꯤꯇꯤ ꯔꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯚꯥꯔꯠꯄꯨ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯤꯔꯝꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯗꯤꯁꯦꯝꯕꯔ 6 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯁꯔꯗꯥꯔ ꯑꯦꯠ 150 ꯌꯨꯅꯤꯇꯤ ꯃꯥꯔꯆ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯍꯅꯥ ꯀꯥꯃꯩꯅ ꯍꯥꯏ ꯊꯥ 2 ꯆꯨꯞꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯒꯗꯕ ꯌꯨꯅꯤꯇꯤ ꯃꯥꯔꯆ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 10ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯆꯧꯕ ꯌꯨꯅꯤꯇꯤ ꯃꯥꯔꯆ ꯑꯃ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯌꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯅꯕꯦꯝꯕꯔ 15 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯄꯗ ꯖꯇ꯭ꯔꯥ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯅꯤꯇꯤ ꯃꯥꯔꯆ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ
ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ Essay competition, debate competition se school colleges mayam da pangthokani pangthokpaduda ZEO da ekhoina assign tawkhre aduga sports ki department na su moina fitness program su paikhat kani and unity march se ekhoi fix tawkhre fix tawkse khongjom da hogani khongjom digi kilometer khradi ekhoi chatlani aduda participate tawningai college mayam NCC NSS khangde aduga local clubs mayam su yaragadi yawbi ningai ekhoi na appeal tawjari